Manipur leingakna state asida santi hanjille haiba miyamda utnanaba Sangai festival tawriba si nokningba fawi haina hanagi Minister Jayantakumar na fongdorakli. Loinana state asida national highway singda free movement leirabra amadi IDP sing masa masagi hanagi mayumda hanjinba ngamlabra hainasu Jayantakumar na makata na wahang hanglakli. Wafam masing asi Imphal gi Pishumda laiba Jayantakumar gi mayumda kay Samthong Block Congress Committee gi office hangdokpagi thauramda fongdokhibani. Mahakna makha taraduna Manipur leingakna sinduna Sangai festival pangthokliba asi maruoina lamdam asida irang leitre state asi chawkhatpagi lambida lakpa hore haiba miyamda utnaba tawbani. Adubu IDP sing asi shu masagi hanagi mayumda hanjinduna leiba ngamdri national highway singda hojik fawba free movement mapung fana leiba ngamdri hairiba maruoiba problem sing asi hana solve tawdana Sangai festival pangthokpa haiba asi nokningba fawi haina pendaba fongdokhi loinana state asi hojik hiram khudingda sothaduna leiri. State ki selthumgi fibam fatri department khudingmakta thabakki vacancy kaya leirabasu thabak hapa ngamdana leiri haiba wafam fongdokhi. Loinana state asi hojik oiriba fibam masigi tungkoiba solution ama puthoknaba political party amadi kanglu furuki khenaba thamduna punna hotnaminaba mathau tai natrabadi tungi mirolna Aikhoi gi mathakta wahang kaya hanglakani amadi mongfamda tin sitlakani haina hanagi minister asina fongdokhi. Office hangdokpagi thauramadu kay Samthong Kendra Congress Committee gi President Dr. M. Kumar, Committee asigi Working President, Executive Members sing amadi miyoi kayana saruk yaki. Santi Fare na hariba jaga chiri the whole education system now it collapsed. The whole health sector it collapsed. Every department collapsed. There is total bankruptcy in the state exchequer. Department good thing about thabak wat pa main power chil no wale health wale degi chigi water resource wale peshi de wale art and culture wale what the haiba amta leitre. But wale di men chilo na adu men bang amdre man ga we don't have money. Atu pisha sulai tab lambi chat ke ju ya tab nang cha to makhil ngari do nyang na pi do Pusila kisu ya daba makil board. Mayum na daba jaga ta phajile thambiri je. Mayum da lejaraga nena tanda I punchi hingjagen haiba adu su ya de adu taga nei no na khoi to ise sarkan to ise pura totally hing na hat ke haiba duni na haiba da haibun ba thoi na I kanjai